ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯪꯆꯤꯠꯀꯤꯅꯤꯀꯣ ꯍꯪꯆꯤꯠ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯔꯤꯆꯨꯋꯦꯜꯁ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯑꯗꯨꯝ ꯍꯥꯟꯅ ꯇꯧꯈꯤꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯈꯇꯪ ꯃꯥꯟꯅꯔꯞ ꯑꯗꯨꯝ ꯇꯧꯒꯅꯤꯀꯣ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦꯀꯣ ꯑꯩꯈꯣꯏꯅ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯇꯧꯕ ꯌꯥꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯦ ꯀꯔꯝꯕꯅꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯍꯦꯜꯊꯀꯤ ꯀꯔꯤꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯀꯩꯀꯥ ꯁꯨꯒꯨꯝꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯀꯣ ꯅꯦꯒꯦꯇꯤꯚꯤꯇꯤꯒꯤ ꯀꯥꯏꯅꯒ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯃ ꯂꯧꯔꯒ ꯆꯦ ꯑꯉꯧꯕ ꯑꯃ ꯂꯧꯔꯒ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯦꯛ ꯄꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯏꯔꯒ ꯍꯥꯏꯗꯤ ꯐꯠꯇꯕ ꯈꯣꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯄꯥꯝꯗꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯈꯣꯠꯂꯝꯕ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯆꯦꯛ ꯁꯦꯝꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯃꯨꯟ ꯂꯥꯛꯄ ꯃꯇꯝꯁꯦ ꯂꯩꯅꯀꯣ ꯁꯨꯝ ꯇꯥꯔꯒꯦꯠ ꯑꯃ ꯀꯔꯤ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯌꯥꯏꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯤꯇꯪ ꯉꯥꯏꯔꯒ ꯂꯩꯕ ꯕꯤꯜꯁ ꯐꯪꯒꯗꯕꯒ ꯍꯥꯏꯔꯁꯦ ꯁꯦꯂꯔꯤ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯒꯨꯝꯕ ꯍꯥꯏꯔꯁꯦ ꯂꯥꯛꯀꯗꯕ ꯄꯩꯁꯥꯗꯤ ꯂꯩꯔꯒ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯌꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯆꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯃꯨꯟ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯃꯤꯡꯕꯨꯗꯤ ꯏꯔꯅꯤꯅꯀꯣ ꯁꯤꯗ ꯂꯩꯁꯦꯀꯣ ꯃꯃꯤꯡ ꯏꯕ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗꯩꯁꯦ ꯑꯩ ꯍꯪꯂꯦ ꯃꯊꯣꯏꯕꯤꯅ ꯏꯔꯦꯕ ꯁꯨꯝ ꯑꯩꯒꯤ ꯃꯃꯤꯡ ꯏꯖꯔꯦꯀꯣ ꯁꯣꯝꯒꯤ ꯃꯃꯤꯡꯗꯣ ꯏꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯃꯥꯎꯟ ꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗ ꯄꯦꯗ ꯏꯟ ꯐꯨꯜ ꯏꯔꯦꯀꯣ ꯄꯦꯗ ꯏꯟ ꯐꯨꯜ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯃꯥꯎꯟꯠꯀꯨꯝꯕ ꯀꯩꯝꯒꯨꯝꯕ ꯏꯗꯕꯗꯣ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯃꯁꯥ ꯂꯥꯛꯆꯖꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯄꯦꯗ ꯏꯟ ꯐꯨꯜ ꯏꯕꯅꯦꯀꯣ ꯀꯩꯅꯣ ꯏꯕꯁꯦ ꯗꯦꯠꯀꯤ ꯃꯄꯥꯁꯤꯗ ꯅꯥꯎ ꯍꯥꯏꯅ ꯏꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯒꯦꯁꯨ ꯂꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯑꯟꯂꯤꯃꯤꯇꯦꯠ ꯑꯕꯟꯗꯦꯟꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯦꯜ ꯅꯝꯕꯔ ꯄꯩꯁꯥꯒꯤ ꯑꯦꯟꯖꯦꯜ ꯅꯝꯕꯔ ꯑꯗꯒꯤ ꯀꯩꯅꯣꯀꯣ ꯑꯩꯈꯣꯏꯒꯤ ꯖꯤꯕꯨꯒꯤ ꯀꯩꯅꯣ ꯄꯩꯁꯥꯒꯤ ꯖꯤꯕꯨꯒꯤ ꯁꯤꯝꯕꯜ ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯐꯦꯌꯨ ꯁꯤꯝꯕꯜ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯦꯛꯁꯦ ꯀꯅꯥꯅ ꯁꯥꯏꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯏꯒꯗꯕꯅꯦ ꯂꯣ ꯑꯣꯐ ꯑꯕꯟꯗꯦꯟꯁ ꯍꯥꯏꯅꯀꯣ ꯁꯤꯁꯦ ꯆꯦꯛ ꯁꯦꯝꯕꯁꯦ ꯉꯁꯤ ꯉꯔꯥꯡꯗꯩ ꯋꯥꯟꯇꯦꯀꯣ ꯆꯍꯤ ꯑꯅꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯁꯨꯔꯕꯅꯤ ꯀꯩꯅꯣ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯁꯦ ꯆꯦꯛ ꯃꯅꯥ ꯄꯥꯝꯃꯨꯏꯌꯦ ꯈꯣꯠꯂꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯖꯦꯔꯣꯛꯁꯀꯨꯝꯕ ꯇꯧꯊꯣꯛꯄꯤꯌꯣ ꯖꯦꯔꯣꯛꯁꯀꯨꯝꯕ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯒꯦꯁꯨ ꯂꯧꯕꯤꯔꯣ ꯉꯥꯛꯇꯪ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯃꯤꯉꯩꯁꯤꯗ ꯃꯌꯦꯛ ꯑꯗꯨꯝ ꯐꯖꯅ ꯁꯦꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯋꯥꯈꯟꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯣ ꯑꯗꯨꯒ ꯁꯦꯝꯕꯤꯔꯣꯀꯣ ꯁꯤꯒꯤ ꯄꯥꯔꯠꯁꯤꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯦ ꯔꯤꯆꯨꯋꯦꯜꯁ ꯑꯣꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅ ꯍꯥꯏꯔꯁꯤꯅꯀꯣ ꯅꯨꯃꯤꯠꯁꯦ ꯊꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦꯅꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯁꯤꯠꯇꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯣꯏꯅ ꯇꯧꯕꯤꯔꯣꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯏꯁꯥꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯔꯦ ꯋꯥꯈꯟꯁꯨ ꯂꯩꯅꯀꯣ ꯌꯥꯝꯅ ꯋꯥꯈꯟꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯇꯛ ꯂꯥꯎꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯍꯧꯒꯅꯣꯕ ꯉꯥꯛꯇꯪ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯔꯅꯤ ꯈꯪꯗꯦ ꯏꯁꯩꯒꯨꯝꯕ ꯊꯥꯔꯒ ꯇꯥꯔꯒꯉꯥꯛꯇꯪ ꯃꯥꯏꯟꯁꯦ ꯔꯤꯂꯦꯛꯁ ꯑꯣꯏꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗꯒꯨꯝꯕ ꯇꯧꯕ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯅꯦꯒꯦꯇꯤቭ ꯊꯣꯠꯁ ꯀꯩꯀꯥ ꯄꯨꯔꯥ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯪꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯋꯥꯈꯟꯁꯦ ꯄꯨꯔꯥ ꯔꯤꯂꯦꯛꯁ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯑꯗꯨꯒ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠ ꯀꯣ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯇ ꯁꯨꯃꯥꯏꯅ ꯊꯝꯒꯗꯕꯅꯤꯀꯣ ꯑꯩꯅ ꯕ꯭ꯔꯦꯁꯂꯦꯠ ꯊꯝꯃꯦ ꯁꯦꯂꯦꯅꯥꯏꯠ ꯁꯤ ꯀꯃꯥꯏꯅ ꯊꯝꯗꯣꯏꯅꯣ ꯀꯥꯏ ꯊꯝꯗꯣꯏꯅೋ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯦ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯖꯒꯦꯀꯣ ꯑꯩꯅ ꯁꯦꯜꯁꯇ ꯀꯩꯗ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠ ꯇꯧꯕꯗꯣ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯤꯟꯠ ꯃꯥꯟꯅꯗꯕ ꯌꯥꯎꯕꯅꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯦꯕ ꯈ꯭ꯔꯤꯁꯇꯜꯁꯤꯗ ꯄ꯭ꯔꯤꯟꯠ ꯑꯉꯥꯡꯕ ꯑꯁꯪꯕ ꯇꯧꯒꯦꯔꯥ ꯍꯤꯒꯣꯛ ꯇꯧꯒꯦꯔꯥ ꯀꯩꯝꯇ ꯃꯔꯤ ꯀꯩꯝ ꯂꯩꯅꯗꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯝꯃꯤꯗꯤ ꯈ꯭ꯔꯤꯁꯇꯜꯁ ꯑꯣꯏꯕꯅꯤꯅ ꯈ꯭ꯔꯤꯁꯇꯜꯁꯤꯒꯤ ꯃꯊꯛꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯈꯛꯇꯪꯒꯤ ꯆꯥꯔꯖ ꯇꯧꯕꯩ ꯋꯥ ꯈꯛꯇꯪꯁꯨ ꯅꯠꯇꯕ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯇꯨꯝꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯁꯤꯒꯅꯣꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯏꯔꯨꯖ ꯃꯥꯏꯊꯖꯔ ꯈꯣꯠꯂ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕꯀꯣ ꯑꯗꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯈ꯭ꯔꯤꯁꯇꯜꯁꯤꯒꯤ ꯃꯊꯛꯇ ꯅꯨꯡꯗꯥꯡ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯁꯦ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯁꯤꯒꯤ ꯇꯦꯕꯜ ꯁꯥꯏꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯝꯃꯝ ꯑꯉꯥꯡ ꯂꯩꯕ ꯃꯐꯝꯗꯗꯤ ꯊꯝꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕꯅꯦꯀꯣ ꯒ꯭ꯂꯥꯁꯀ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯒꯤ ꯁꯦꯂꯦꯅꯥꯏꯠꯁꯦꯀꯣ ꯑꯗꯨꯗꯨꯅ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯤꯒꯤ ꯃꯊꯛꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈ꯭ꯔꯤꯁꯇꯜꯁꯦ ꯆꯥꯔꯖ ꯇꯧꯕꯤꯌꯣ ꯑꯗꯣ ꯉꯁꯥꯏ ꯐꯨꯜ ꯃꯨꯟ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨ ꯃꯨꯟꯗꯅ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯑ ꯊꯝꯕꯤꯌꯣ ꯁꯤꯁꯦ ꯃꯄꯥꯟꯗ ꯍꯥꯏꯔꯒꯗꯤ ꯑꯣꯄꯟ ꯁ꯭ꯄꯦꯁꯀꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯆꯥꯔꯖ ꯇꯧꯕꯤꯕ ꯑꯃ ꯂꯩꯔꯦꯀꯣ ꯃꯨꯟ ꯋꯥꯇꯔ ꯁꯦꯝꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯃꯨꯟ ꯋꯥꯇꯔꯁꯤꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁꯇ ꯀꯩꯗ ꯃꯨꯟ ꯋꯥꯇꯔ ꯁꯦꯝꯃꯦꯅ ꯈꯜꯂꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯔꯨꯖꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠꯇꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯔꯨꯖꯕꯗ ꯑꯣꯏꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯣ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯐꯅꯕꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯏꯃꯨꯡꯗꯒꯤ ꯁꯤꯠꯇꯣꯛ ꯉꯁꯥꯏꯒꯤ ꯑꯩꯒꯤꯅ ꯋꯥꯏ ꯇꯩꯕꯗꯨꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯉꯔꯥꯡꯒꯤ ꯃꯨꯟ ꯋꯥꯇꯔꯗꯣ ꯍꯥꯞꯄꯒ ꯇꯩꯕꯤꯌꯣꯕ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯅꯀꯣ ꯌꯦꯡꯁꯤꯟꯕ ꯂꯩꯌꯦ ꯐꯠꯇꯕ ꯑꯦꯅꯔꯖꯤꯁ ꯂꯩꯌꯦ ꯏꯃꯨꯡꯒꯤ ꯌꯥꯝꯅ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯅꯕꯩꯗꯃꯛꯇꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯁ ꯌꯥꯎꯅꯤ ꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯤꯗ ꯍꯥꯞꯄꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯁꯥꯡꯒꯥꯏꯗꯨꯅꯦ ꯁꯥꯡꯗꯣꯛꯑꯔꯣꯏꯁꯦ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯁ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯊꯥ ꯑꯃꯩ ꯇꯥꯔꯒꯦꯠ ꯊꯝꯁꯦꯀꯣ ꯊꯥ ꯑꯃꯩ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯁꯤꯗ ꯂꯩꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯗ ꯇꯦꯖꯕꯥꯠ ꯃꯅꯥ ꯑꯃ ꯂꯧꯔꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯄꯦꯟꯅ ꯄꯩꯁꯥ ꯃꯁꯤꯡ ꯏꯁꯦꯕ ꯁꯨꯝ ꯑꯩꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯩꯅ ꯇꯥꯅꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯣꯠ ꯌꯣꯟꯒꯦ ꯈꯣꯠꯀꯦꯅ ꯈꯜꯂꯁꯦ ꯑꯩꯒꯤ ꯕꯤꯜꯁ ꯂꯥꯛꯀꯗꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯒꯗꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯒꯨꯝꯕꯒ ꯁꯨꯝ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯈꯜꯂꯒꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯍꯥꯏꯗꯤ ꯔꯨꯄꯤꯁ ꯀꯣ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦꯀꯣ
सुमाइना हाइदि सुमाइना इबीबा हाइतारेको पैसासे सुमाइना तौरगा सिगी मओंगदे इरानिनको इन्फिनिटी की सिम्बल गा दुम हाप्पा याको सिदाको इन्फिनिटी की सिम्बल हाप्पा याय 5207418808 को सिसेना अखोइगी एंजल नंबर्स कुंबा कईगुंबा लयको सिलेइसे अदु सिगी मथक सिदाको अखोइना सिनेमन खितंग स्प्रिंकल तौबिरसु याको दुगा सिसे ए बैग ता हापो अदुगा मथंगी कनो लाको मतमदा को मथंगी अखोइगी न्यू मून लाको मतमदा अमु अनोबो सिंदोपियो को सिसे मतौ याको हाइदि मन अमगी टारगेट थमसेबा हाइपेतंग आइना इनिंगबा अमाउंट अमा करी अमा आइना अमा इगे तौदा तरा इगरो गनम तौर असमाइन तरग इबीबा याको सिगी पोसिमसु लेको अदुगा अमना फतबा रिलीज तौथोपसे फतबा रिलीज तौबसिना को ngasai मेडिटेशन मैनिफेस्टेशन करी करा केम ता होड्रिंगे दा हारसने को अयु nganta से इवन इरु फावो लुद्री ना खलसे बेजे को इरु फावो लुद्री अजे इमुंग से तो पसम तो पसम तो पद लोइन लोइदे दो ngasai चलहनी यो मैम तो हाय तारे को चलहनी यो मैम हायर कदी के केनो हाय कांसिदा हाइदि अइना पामद्रे से केनो स्ट्रेस लेबा पामदे गन अमुवा पेन अमा लोय को स्ट्रेस एंजाइटी को हाइदि पॉइंट अमम खतंग ओइना इरसु नत्रगा लेटर की फॉर्म द इरसु याय को स्ट्रेस एंजाइटी अदगी लेनो को पैसा की ब्लॉकेजेस हाइरसे को मनी ब्लॉकेजेस याम फजना इबे दरकार ओइदे को हाइदि अइना पामदबा पोतसु ओइबनिना हाइदि याम फजना इबे दरकार जे मनी ब्लॉकेजेस कुंबा लेबो को अमा स्ट्रेस एंजाइटी मनी ब्लॉकेजेस अदगी कइनो हाइरसना अइना अदगी नेगेटिविटी को नेगेटिविटी दुंबा इबे याय को नेगेटिविटी अदगी नेगेटिविटी नेगेटिव एनर्जीज करी क्रासो माज हाइदि आई अदगी थर्ड पार्टी इन्वॉल्वमेंट काइना हायर्सने को समना हाइद थर्ड पार्टी काइना द्वारा इरा कोलगा हाइदि सिजे कक्था से बदुन सिगी पोत मैम हाइदर कखलगा सिगी चे से आइना पामदबो एबनिना हाइदि सुरु नैछलगा मपानदा लंगथोपनी खंगदे डस्टबिन दा डिस्कार्ड कुंबा तौबिगी बसिगी पोत सिमको सिम लेरे को सी तौबो याय को अदुगा अमना जर्नल इबसिना करम मोंगदे इगदके हाय कांसिदा याम फजबा मोंगदे इयो दुदुना मुको सिसिना लंगथोखरनि सिना इंगोन तातो को सिसिना हाइदि केमता कनो तोर एने हाइदि मथम मनाउ नाइना सेमद्रे को अदुम सिसे दुम नोंनिनि वाटलिङै ओइबनिना केनो तोबिरो को सिगी पार्ट सिमा लेरे को मै थादो लंगथोखरसु याय को दुगा अमना इबा ओइना ओइदोनि को इबसे ए सुमाइना हाइदि लेटर की फॉर्म दे इ एन एन इबा मतमदा को अदो सुमाइना चामाना लेटर की फॉर्म जिदा अखोइना इगदब से कइनो हाय कांजिदा ग्रीन कलर की पेन ब्लू कलर की पेन गुंबा कई गुंबा अदुमाइ तर लौबिरसे को अदुगा इ से बस द डियर यूनिवर्स ए चिन दम हाय को इशलरोये को हाइ इशलरो हाइदि कनो तर म हाइदि सुमाइन इ बे मोंग से लेनो को डियर यूनिवर्स अहाम बद लेनो को हाइदि थागत पिबा ग्रेटिट्यूड गुंबा पे तोबा हाय तर ग्रेटिट्यूड हाय थागत पद एंगोन द पीरिबा खोलिबा सिगी दमकता हाना थैंक यू ना हायबा थैंक यू फॉर एवरीथिंग हाइदि एंगोन द पीबीरिबा सि मयाम सिगी दमकता थागत चरिबो हायर सुमितरोन द इगेन हायर सो एंगोन द पीबीरिबा मयाम सिगी दमकता थैंक यू आइगी युम आई तुम्भम दि लेरी चाभम दि लेरी आई सुरोक्तदी तुमदेना हाइदि वाखन नाइ खनबियोसु लेनो को आई अदुम वारगा लेजा आई अदुम वाखन से खनबा लेनो को मी से कनो तौरगा आई तौर अमता याद्रे खोत्रे स्ट्रेस पंगलौदो लौदो अदुमाइना केम खलोनो हाइदि आई एटलीस्ट आई इसागी युमदरी तुम इसागी फमुंगदरी तुमदि आई ngasi चरा हेलगदि आई थबक चते चरा हेलगदि आई नुंदांग तुमदेदना अदुना हाइदि थैंक यू फॉर एवरीथिंग एंगोन द पीरिबा खोलिबा मैम से गितमक्ता अदुगा आइना पामिबा पोट मैम दो फंगे हाइना कनो द इबीबा प्रेजेंट टेंस टेबीबा को समना हाइबदा हाइदि आई जॉब तानरगा लेरिबा मिनेना खले तारगस लेनो को आई सिगी थबक सि मफमसे थबक तौरे आई थामदा लुपा सुक्ताले आई नाबा फरे इमा नाबा फरे बाबा नाबा फरे आई हस्बैंड गा एगा रिलेशनशिप याम फरे कोले हामजे आई अंगांग लाई सु याम फसन आइना पामिबा पो नाम दो लोइना फरे यारे ओइरे ना खलक अदुमाइ तौर इबीबा हाइदा सिजे कोना पॉजिटिव अफर्मेशंस को पॉजिटिव अफर्मेशंस साइडी हाइदि वाखन जो विजुअलाइज तो खनबदो मको कोइना सिनेमा अमा येंग मतमजे मिटने येंगिने नंखा मेसाइगी अदो सिनेमादो लोइर कांदो निंजंग्रंग साइगी हाइदि मागी सीन ओइरो अमा ओइरो अदुमाइना हाइदि ngasai साइन तौगिबदो खोगिबदो अदुगी पोट मैम दो हाइदि आइगी इसागी लाइफ से हाइदि प्रैक्टिकली इंप्लीमेंट तौरगा हाइपेट येंगसे बसुम प्रैक्टिकली इंप्लीमेंट हाइदि वाखन दो खलगा हाइदि सिगी थबक से कार थबक से आई थबक जॉइन थबक से खल मतुंगदा आई फी फजबम से लगा सारी फजबम से लगा हाइदि कोट सो टाइ तौरगा आई थबक से चटपा होरे को सिगी गाड़ी से थौरे को युमदे सुमाइना थोए को खोले को ना इरिंगे टाइमिंग दुदा हाइदि विजुअलाइज तो अफबा पॉजिटिव विजुअलाइजेशंस गुंबा कई गुंबा अदुमाइना गुंबा तौबिबो को सिजिमा सिगुंबा से यामना प्रैक्टिस तो को याम कनो तौबने कानाबने को कैसु नतबदा लाइगी तिनगी अदुगी अदागी याम का हनता सुगुंबा थॉट प्रोसेस से लाहनबा हाइतारा कोइना केनो तो मतमसेदा सिगी पोतसे हाइदि आइना सिदा डायरी अमा थमजैसे सिदा सिजु आइना अदुम इबगी ओइना ओइनानि को आइना इबगी हारगदी
ꯑꯩꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯕ ꯑꯦꯐꯔꯃꯦꯁꯟꯁ ꯀꯩꯀꯥ ꯁꯤꯒꯨꯝꯕ ꯏꯕꯒꯤ ꯑꯣꯏꯅ ꯊꯝꯕ ꯗꯥꯏꯔꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯊꯝꯃꯣꯀꯣ ꯑꯦꯕ꯭री ꯀꯩꯅꯣ ꯇꯧꯔ ꯁꯦꯒꯥꯏꯔ ꯀꯗꯥꯏ ꯊꯝꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯗꯥꯏꯔꯤ ꯑꯃ ꯊꯝꯃꯣ ꯑꯗꯨꯝ ꯏꯔꯒ ꯊꯝꯃꯣ ꯊꯥꯏꯅ ꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯐꯥꯒꯠꯂꯒꯅꯦ ꯍꯥꯏꯗꯤ ꯑꯣꯏꯕ ꯐꯪꯈꯤꯕ ꯌꯥꯎꯕꯗꯣ ꯍꯥꯏꯗꯤ ꯄꯥꯔꯒ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗꯒ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯔꯛꯄꯗꯒ ꯏꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯐꯪꯗꯕ ꯈꯣꯠꯇꯕꯒ ꯂꯩꯅꯀꯣ ꯑꯗꯨꯁꯨ ꯐꯥꯛꯇꯣꯛꯑꯒ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯥꯕꯤꯌꯣꯕ ꯑꯗꯨꯝ ꯁꯤꯒꯤ ꯄꯣꯠꯁꯤꯃꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇꯀꯣ ꯅ꯭ꯌꯨ ꯃꯨꯟ ꯑꯩꯈꯣꯏ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯌꯥꯕ ꯑꯗꯒꯤ ꯑꯃꯅ ꯂꯥꯁ ꯑꯣꯏꯅꯀꯣ ꯂꯥꯁ ꯑꯣꯏꯅ ꯑꯃꯈꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦꯀꯣ ꯚꯤꯖꯟ ꯕꯣꯔꯗ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯗ꯭ꯔꯥ ꯐꯣꯟꯁꯦ ꯄꯥꯏ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯛꯅ ꯍꯟꯗꯣꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯄꯣꯠ ꯃꯆꯥ ꯚꯤꯗꯤꯑꯣ ꯃꯆꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔꯁ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯁꯦ ꯄꯩꯁꯥ ꯍꯥꯞꯄꯦ ꯁꯤꯗ ꯁꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤ ꯍꯥꯏꯗꯤ ꯈꯨꯠꯀ ꯁꯝꯅꯔꯒ ꯁꯨꯃꯥꯏꯅ ꯂꯩꯁꯦꯀꯣ ꯑꯗꯩ ꯁꯅꯥ ꯍꯥꯞꯄꯦꯀꯣ ꯍꯥꯏꯗꯤ ꯄꯤꯁ ꯍꯥꯏꯗꯤ ꯏꯔꯥꯡ ꯇꯧꯕ ꯂꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯐꯍꯟꯅꯤꯡ ꯏꯔꯥꯡ ꯐꯔꯒꯗꯤ ꯂꯣꯏꯅꯃꯛ ꯐꯗꯣꯏꯅꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯄꯤꯁꯀꯤ ꯁꯤꯝꯕꯜꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯅꯨ ꯑꯉꯧꯕꯒꯨꯝꯕꯁꯦ ꯄꯤꯁꯀꯤ ꯁꯤꯝꯕꯜ ꯑꯣꯏꯀꯣ ꯁꯨꯝ ꯁꯥꯟꯇꯤ ꯂꯩꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯣ ꯂꯛꯁꯃꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯒ꯭ꯔꯣꯠ ꯊꯕꯛ ꯇꯧꯔꯨꯕ ꯈꯣꯠꯄ ꯒ꯭ꯔꯣꯠ ꯑꯗꯩ ꯌꯨꯝ ꯀꯔꯤ ꯀꯔꯥ ꯌꯨꯝꯒ ꯁꯥꯕ ꯉꯝꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯛꯆꯔꯁ ꯃꯆꯥ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯀꯣꯂꯥꯏꯖ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯐꯣꯟꯗ ꯎꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯑꯇꯩ ꯌꯦꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯁꯤꯁꯦ ꯗ꯭ꯔꯤꯝ ꯇꯧꯕꯅꯤꯀோ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯗ꯭ꯔꯤꯝ ꯇꯧꯔꯤꯁꯦ ꯑꯩ ꯐꯪꯗꯕ ꯌꯥꯗꯦꯀꯣ ꯑꯩ ꯐꯪꯍꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯏꯅꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯚꯤꯖꯟ ꯕꯣꯔꯗꯁꯤꯃ ꯁꯦꯝꯃꯣ ꯀꯣꯂꯥꯏꯖ ꯇꯧꯕ ꯄꯤꯛꯆꯔꯁ ꯍꯩꯇ꯭ꯔꯒꯅ ꯑꯉꯥꯡꯗ ꯀꯩꯗ ꯇꯧꯍꯟꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯄꯤꯛꯆꯔ ꯃꯆꯥ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯣꯂꯥꯏꯖ ꯇꯧꯅꯕ ꯉꯁꯥꯏ ꯑꯦꯞ ꯀꯌꯥꯝ ꯊꯣꯛꯄꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯄꯤꯛꯅ ꯇꯧꯔꯒ ꯁꯦꯝꯃꯣꯀꯣ ꯁꯤꯁꯤꯃ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯔ ꯋꯥꯜꯄꯦꯄꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯊꯝꯕꯤꯔꯣꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯃꯨꯟ ꯅꯨꯃꯤꯠꯇ ꯇꯧꯕ ꯌꯥꯕ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯤꯅꯤꯠ 10 ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯁꯨꯝ ꯉꯥꯡꯕꯗ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯐꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯁꯨꯅꯀꯣ ꯊꯦꯡꯛ ꯌꯨ